Mireng tabiriba pumnong apu Gorbachov na ahan magdada taram okseri ngasisu anouba tha ama lakpaga loinana lakadoriba tha asida February tha asida launch tawrakadaba amadi tawrakpa yaba phone sing matangda khomjinjaraga semjaba video adu puduna lakchari ngasigi video asibu mireng tabiriba singna video asibu like topsinbiramu amadi share tobiramu channel asibu subscribe tawdriba singna su channel asibu subscribe topsinbiramu ngasigi video asi matang asida hojrage video asibu loiba phawbata mireng tabiyu Mireng tabiriba singgu taramna okchari amadi mireng tabiriba singna ayakbu puning thogatpiba oina video asibu like topsinbiramu amadi video asibu share tobiramu ngasigi February thada lakadaba phone singi matangda semjaba video asi matang asida hojrage ngasigi list asigi ahanbada lokachariba phone sing asidi Oppo Reno hairiba 7 series ki phone sing asini hairiba phone sing asi February ki tang marida launch tawrugani haina company ki maikidigi hana mangjaunana teaser sing thatorkiba urabani phone sing asi camera centric oiba phone sing ngaktani hairiba phone sing asida selfie camera da Sony IMX709 ki selfie sensor loinna back camera gi damakta 776 ki Sony IMX sensor na chingba yauriba camera gi damakta yamna muk thoidok henokna fawa phone sing ngaktani hairiba phone sing asi February ki tang marida sungsoi soidana launch tawragadaba phone sing ngaktani hairiba phone sing adudi Oppo Reno 7 amasung Oppo Reno 7 Pro asini list asigi ani subada lokachariba phone sing asina Redmi Note 11 series hairiba phone sing asini series asigi manung channa Redmi Note 11s lakliba February ki tang mapanda launch tawragadaba phone amani loinana Redmi Note 11 Pro amadi 11 Pro Max na chingbasu soidanamaki uba fanglagani hairiba phone sing asida 120Hz ki screen refresh rate 5000 mAh ki battery amadi 5G support toba Mediatek Dimensity ki afaba processor sing yarokani haina panariba phone sing ngaktani list asigi ahum subada lokachariba phone asina Samsung Galaxy S22 series ni hairiba series asida Samsung Galaxy S22 S22 Plus amasung Samsung Galaxy S22 Ultra na chingba phone sing uba pangbigani hairiba phone sing asi yamnamak flagship level da leiba afaba Samsung gi maikidigi phone sing ngaktani loinana hairiba tha asimagda Samsung gi maikidigi Samsung Galaxy M33 5G hairiba phone asisu soidanamaki February tha asigi loirakba phawbada uba phangani haina panari hairiba phone sing asida Exynos 1200 processor na chingba yawba yai haina panari list asigi mathang tarakpada leiriba phone asidi Vivo T series ne phone asi lupa lising tra manga dagina lupa lising kun fawbugi manungda leiraba ya haina panariba phone amani phone asida full HD plus ki display loinana 5000 mAh ki battery triple camera na chingba yawakani haina panari amadi phone asi lakliba February gi second week fawbugi manungda sungsoi soitana launch tawraba yai haiba rumor kaya taba fangli list asigi mathang tarakpada leiriba phone sing asina IQoo 9 series hairiba phone sing asini phone sing adudi IQoo 9 Pro amadi IQoo 9 SE hairiba phone sing asini phone sing asida Snapdragon 8 Generation 1 ki processor gimbal camera na chingba yawrakdaba afaba phone sing ngaktani phone sing asi lakliba February ki tang kun dagina kun manga fawgi manungda soidanamaki launch tawrba yai haiba paw kaya taba fangli ngasigi list asigi mathang tarakpada leiriba phone asidi Moto X35 5G hairiba phone asini phone asi lakadoriba tha asigi first week ki manungda soidanamaki launch tawraba yai haina panariba phone amani phone asida 144Hz ki screen refresh rate triple camera na chingba yawrakadaba phone ni loinana hairiba phone asi lupa lising kunthra manga dagina kunthra taret fawbugi manungda leiraba yai haina panari phone asigi matangda akupu marol khangbinabgi damaktasu channel asida mangjongnana hairiba phone asigi matangda video ama semduna hapgacharakhmani hairiba video aduda phone asigi akupa marel soidanamaki khangba fangbigani ngasigi list asigi mathang tarakpada lokachariba amadi lakaduriba tha asida launch tarokani haina panariba phone adudi OnePlus ki maikidigi OnePlus Nord Ce2 5G hairiba phone asini phone asi chawrakna lupa lising kun manga fawgi manungda leiraba yai haina panariba phone amani loinana phone asida Mediatek Dimensity gi 900 series ke processor amadi 90Hz screen refresh rate oiba Super AMOLED display na chingba yarokani haina panariba afaba phone amani hairiba phone asisu chawrakna February thagi midweek fawbada soidanamaki launch tawraba yai haina panariba phone amani
ngasigi list asigi mathang tarakpada leiriba company asina Realme hairiba company asini company asimaki Realme 9 amasung 9 Pro soidanmaki lagliba February tha asimaktada launch tawragani haina panariba phone sing ngaktani phone sing asimak 5G support toba AMOLED display oiba loinana MediaTek Dimensity gi 920 processor amadi 4500 mAh ki battery loinana triple camera yarokani haina panariba afaba phone sing ngaktani ngasigi list asigi mathang tarakpada leiriba phone sing asina Poco hairiba company asigi Poco M4 natragana Poco X4 hairiba series sing asigi manungdagi soidanmaki phone amadi February tha asida soidanmaki uraba yai haina panariba phone sing ngaktani phone sing asida MediaTek Dimensity gi 810 5G processor na chingba yaurakpa yai haina panari mathakta panjakriba phone sing asi chaliba February tha asida India da launch tawragani haina panariba amadi tawrakpa yai haina panariba phone sing ngaktani loinana list asigi mathang tarakpada Redmi K50 series su China da soidanamaki tha asida launch tawragani amadi hairiba phone sing asi March natragana April tha da India da uraba yai haina panari Redmi K50 K50 Pro amadi K50 Ultra na chingba phone sing soidanamaki China da chaliba February tha asida launch tawragadaba phone sing ngaktani amadi mathang tarakpada Realme hairiba company asigi Realme GT2 amadi Realme GT2 Pro na chingbasing asu Europe da chaliba February tha asida launch tawraba matungda India da su soidanamaki u phanglagadaba phone sing ngaktani masini ngasigi February tha asida launch tawrakpa yaba amadi tawrakadaba phone sing gi matangda khomjinjaraga semjaba video asibu meng tabiriba singa video asibu like tawsinbiramu channel asibu subscribe tawdriba singna su channel asibu subscribe tawsinbiramu tungda su asigumnaba nungairaba video kya yengbinabaginamakta channel asibu subscribe tawsinbiba amadi notification bell da nambiba kaubiganu loina channel asida pibiningba amadi ngasigi video asiga mari leinaba comment sing asigi comment section da sungsoi soidan ibiramu ngasigi oinadi video asi matang asida loisinjari tungda anouba video amada amuk thengnarasi matam adu fawgidamakta di mayam punamakti gi kaina bagyatang nijari